Tongan pausi singdagi lokotba pau khara update tawjari ahanbada maroiba pau naga misam taruk ki mihata tumina lesinba asina India government ki asengba masak uthokle naga taruk hatkibagi thawong ngakpinabagi mafam leite haina NACNIM na phongdorakli Zaliangrong region da ain kaina sangsilakiba kuki emergency khudakta chakhinaba ZUF na akanba wafam thambagli Government ki ayaba yaudana Manipur amasung Mizoram border da ain kaina lupa karor manga chang sariba yot ki thong asina security da sound akaiba pirakpa yabagi akiba leire Myanmar ngamkhaidagi India gi mayokta thabak tawalloi haina Myanmar lengak na thajaba pikre Cobra commando na lusingduna counter insurgency gi akanba thabak chathaba hore CM Khemchanbu Kangpokpida harau teamna okpada saruk yakhiba adubu kuki youth organization na akanba mongda yaningdaba phongdorakli Search leader singna Kangpokpigi issue CM da pukhatkibagidama kotuna thagatpa phongdorakli Forensic team na ukrulgi nungsang khongda laktuna ambush chathakibaga mari lainana sample sing khomjinkhre Manipur kansi harabadi BJP party natana atopa political party amada leite haina MP Sardana phongdokre Ngathel village sipki yumgi so thugairaga imungda leiba pochai sing mai thadoklamle Kuki nupi amadagi lupa karor kunmanga romgi WY tablet kg kunithoi fagat pangamle CSO tara merigi bihut kanguna census commissioner yauna Union Home Ministry gi official sing unaduna census ki thabak loidringai da Manipur da NRC update tawnaba taksin kre Chief Minister ama oina ayhaki topum topadi kanglopum namak nungsi chanuna himinanaba lambi thibani haina CM Khemchandna phongdokre CRPF ki DG Manipur da thunglakre Home Minister unaduna state asigi security ki pibam khanakre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana hojik pausing amuk sandongna pijari kuki terrorist singna kulai paidaba naga misam taruk pharaga tamthina hatkiba thodok asida India government Mena tumina lesinba asina awang nongpok lamdanggi miyam maru oina yellow furup singidamak karisu khande haiba adu mayek sengna uthokle haina NACNIM na phongdoragli NACNIM gi mouthpiece oidiba Nagalim voice na hai mihat asida Delhi na tumina lesinba amadi matamchana thabak lokhottaba asimakna Manipur gi yellow mi singna mayoknariba awaba asi India lengakna makhoida karisu nasungba leite haiba nungi oiba wahantok adu mayek sengna utle amadi thodok asimakna awang nongpok ki yellow mi singbu ngakbi senbinabagi thabak amata matungdasu India government na lokhollakloi haiba wafam asisu ngakpham thokde hairi naga misam taruk pharaga makak kaktuna tamthiba mihata hatkiba thodok asigi matangda NACNIM gi bulletin asina hai naga misam taruk hatkiba thodok asimak haukiba matam khara asigi manungda khwaidigi kiningai oiba sanga gi lichat oiba thong ama oire makhoi taruk asi mayoknaba lanphamda hatkiba nate maral leijadaba misam taruk asibu kuki terrorist singna pharaba matungda tamthina ot nairaga minungsi leitana tamthina hatkibani yamna aki tujungningai oiba mihat asimak terrorist group sing asida minungsi haibadu machet amata makhoigi thamoida pokte haiba utli maram asina political hesitation no political cause ethnic grievances natraga territorial claim ga mari leinadaba mihat ama oibana mipung khudingmakna masibu akanba mongda condemn tawphum thui hairi Nagalim voice asina makha taradun hai Mahosana minungsi chawba naga community singi mafamdadi handagi thodok asi khwaidagi hena thamoi sokpa amani haugiba chahi kaya asida naga singna nungsi chanana hingminana ba political dialogue toba haiba asida thajaba thamduna hingsagi thong amadi political operation gi thabak tawdana lakli adubu naga taruk asigi mafamda miyoibagi minungsi haibadu makhoina phangba ngamkhide report ki matung inna naga taruk adugi hakchang sing makak kaktuna halakhiba asina makhoibu kaidongnungda ngakpinabagi mafam leite amaromda thodok asida India government na ngasi phawba karigumba wafam amata kangthoktana lesinba asimaksu yamna ikainingai ni haukiba tha kaya asi India government na Manipur da thokliba hana sunaba yumkai mai thaba leifam leitabadagi lanjinaduna miyoi lesing kaya wana khangliba punamak asi kumhai amagum yengduna lakli micham miyam pharaga tamthina hatpa amadi thodok asigi matangda state machinery singnasu karisu tawba ngamdana leiriba manadaba miyeng yengliba punamak asi karamba makhalgi democracy no haina hangladuna masi malemgi miyamgi mamangda ikainingai ni haina makha tarakli
Jaliangrong United Front ZUF na makhatana Jaliangrong region da changlakhiba illegal immigrant singna makhoi pochai sing yomsinduna khudakta Jaliangrong inpui gi naga ipa ipugi lam thadoktuna chatkhigada haiduna front asina illegal immigrant singi mathakta puba thangba ngamloidaba nanthokpa ngamlaroidaba khongthang kaya lokolakpa horagani haina aina thingraba lalolup Jaliangrong United Front kasom ZUF gi Ministry Information and Publicity na thadorokpa chirolamana phungdorakli kuki jogi jingba karana ikui kuidringai da national amasung state asigi media da lanjare haina phongdokhiba wafam amadi naga singda kacha naga haina yamna karem kathaina ba wafam sing adu reject tawbaga loinana konsa khulgi liangmai naga ichil inau taruk phaduna pukraba matungda mihat thina hatok lamba tawdok adu front asina khak ngakwiba ngamloi amadi mihat adu da chenari ba sing khak compromise tawroi hairi cherol asina makhata na phongdokpada state asida thokliba makal makha kaya gi pamdaba tawdok singna maram oiraga Jaliangrong inpui gi miyam amadi ba ipuna thambira ballam singda chauna sokhatlakliba asida aina tingraba Jaliangrong United Front kasom ZUF kiena nungnangba phongdorokpaga loinana civil society organization political leaders sing amasung lanai miyoi singna mari lainaba stakeholder singa Kupna tanaduna hatu central amasung state government ta Jaliangrong miyamna tankiba dabi sing piragani haina phongdokliba asida ningthina thigatana ayaba piroidabani hairi loop asina unauthorized amasung masana masabu negotiator ni haijaba singna chathariba thong sing asi loop asina mikup nahum singna yengsinduna leiri haina phongdorakli karigumba hairiba miyoi sing asina phurup asigi laikhidraba athoba singi justice purakpa ngamdraba amadi phurup asigi legitimate oiba right sing amadi aikhoi yelomi singi interest da chatharakpa thoklabadi miyoi sing asigi mathakda chapchaba action lahotgani hairi Manipur amasung Mizoram border da government ki ayaba yaudana lupa koti changna sariba yor ki thong asina security amasung regulatory ga mari lenaba singda yamna chauna kudong cha daba thokale hari mari lenaba government amadi environment ki ayaba yaudana lupa crore manga changna saba hokiba yor ki thong asi haujik loisilakpa ki phibam da leire hariba yor ki thong asina Manipur gi Churachandpur district ga Mizoram amasung yumlo nariba Myanmar leba ka chamnahan gani hari sariba yor ki thong asida prefabricated erection amasung incremental losing technique sing sizinnabasu thengnai hairi thong asi sabada sizinariba steel beam sing amadi equipment sing asi Mizoram romdagi pusilaktuna achouba crane sing amadi polam sing asi thong sapham asida assemble tawi amadi thong asigi final that installation gi thabak sing hauji akan mamong da chathari hairi yamna sensitive oiba mafam asida mari leinaba government ki official singna yengchindana hauji phawba leiriba asida state ki official amasung local group singna nungnangba phungdok narakli hauji sariba thong asigi maramda local group amadi government official singna haina rakpada thong asi cross border gi thabak tawriba singna ain kaina thong asi saduna makhoi gi oina ain kaina drug sing nongmai amadi khusu khulai smuggling tawbagi lambi ama semlabra haibagi chingnaba leire hairi India amasung Myanmar leba anigi marakta leiriba bilateral security cooperation gi matangda kunga humdoi suba national level review mifam pangthokhibaga loinana India gi mayokta thabak tawbada Myanmar gi territory sizinaroi haibagi thajaba Myanmar na India da pikre leba anigi marakta security gi thabakta amaga mateng pinaduna lakleba asigi matangda numinini subna national level gi thakta Delhi da pangthokhiba review mifam yumjagese numita loisinkre Ministry of Home Affairs gi maikidigi phongdokpada mifam aduda terrorism amadi insurgency narcotics trafficking arms smuggling human trafficking wildlife trafficking cyber crime amadi atai organized crime khudingmak thengnabada lebak anina amana amada mateng pinabagi matangda maru oina khanaki hairi loinana intelligence ki sharing gi thabakta hena kangkhat hannaba honabada mateng pinaba operational coordination amadi security gi matangda thengnariba kudong chadaba kaya asi lehendanaba punna thabak tongminaba hainasu amata oina amuka achetpa phirep longminaki amadi lebak ani gi leinariba marup mapangi mari asi hena chetsin handuna amaga mateng pinabaga loinana nakna amadi thabak tongminaduna masigi natural benefit sing phangminaba haiba wafamsu nahongrana chetsin khi
CRPF की कोबरा बटालियन अनि मणिपुर थाजिलख्रब मतुंगदा ममांग था जून 15 हौदुना तोंगान तोंगानबा कम्युनिटी सिंगी खुलाई पाइबे सिंगी मथक्ता काउंटर ऑफेंसिव की थबक कोबरा कमांडो सिंगना संगसिंदुना सेंसिटिव ओइबा मफम सिंगदा चथबगल लोइनना एरिया डोमिनेशन अमदी पाक्सना ऑपरेशन चथब थबक हौग्रे NDTV ना फंगबा पावगी मतुंग इन्ना उखरुल डिस्ट्रिक्ट खुलाई पाइबे सिंगना असम राइफल्स की कन्वॉयदा एम्बुश चथदुना पर्सनल अनि हाटखिबा तौदो अदु CRPF की डायरेक्टर जनरल GP सिंह मणिपुर लादुना स्टेट लेंगा की होम मिनिस्टर गोविंदास कोंथोगजोंग उनदुना मणिपुर हौजिक ओरिबा सिक्योरिटी की फिबम की मतंगदा वारी सानखरे पाव असिना मखा ताना हाई नेशनलिज्म थेंगनाबदा अचौबा थौदांग लौकिबा कोबरा कमांडो सिंगना लुसिंगदुना तोंगान तोंगानबा कम्युनिटी सिंगी आर्म ग्रुप सिंगी मायोक्ता अकनबा ऑपरेशन चथबा हौखिबगा लोइनना मखोइगी मरु ओइबा अहानबा थौदांगदी नोंमैसिंग लौखटपा अमदी बंकर सिंग थुगाइबनी हारी हाननसु सिक्योरिटी फोर्स ना काउंटर इंसर्जेंसी की अकनबा थबक लौखटुना मिलिटेंट सिंगा मायोकनबा बंकर सिंग थुगाइदुना नोंमै अमदी मरु कया फागटपा लैखरबनी पुलिस कंट्रोल रूम ना थादोरकपा वारोल की मतुंग इन्ना जून 15 दगी काउंटर इंसर्जेंसी की अकनबा थबक चथरकपगा लोइनना उखरुल डिस्ट्रिक्ट की लितान पुलिस स्टेशन की मनुंग चनबा मफम सिंगदा लैरंबा बंकर 12 थुगाइबा ngamkhre बंकर 12 असिगी मनुंगदा अनीदी संकाय मांकोट सिपु हिल परेंगदा लैरंबनी अदुगा तरा अमना लैंगांग सिंह सिकिंगबुंग परेंगदा सारंबा बंकर सिंगनी हारी कांगपोपी डिस्ट्रिक्ट लेरिबा चर्च की लुचिंगबा सिंगना चीफ मिनिस्टर वाई खेमचानगा उनखिबा अदुबु कोतुना थागटपा फोंदोरकली अमरोमदना चीफ मिनिस्टर बु कांगपोपी हराउ तयामना ओकपद सरुक याखिबा अदु कुकी यूथ ऑर्गेनाइजेशन ना अकनबा मोंगदा यानिंगदबा फोंदोरकली अमरोमदा कुकी यूथ ऑर्गेनाइजेशन ना थादोरकपा चिरोल अमना हाई चीफ मिनिस्टर वाई खेमचानना माउदगी हलकपगी लंबीदा कांगपोपीदा चर्च की लुचिंगबा सिंग यावना तरामना ओकखिबा अदु याबा ngamloi चीफ मिनिस्टर बु तरामना ओपगी थोंग अदु मिचम मियामगी अपाम्बा नत्ते हाइबसी खंगदबनी लुचिंगबा हाइबसी पावर पाइरिबा मियोइसिंगी यानबा चटपा नत्ते मियामगीदमक खोंफम चेतना लेपा हाइबसी लुचिंगबा अमगी मथौनी मरम अदुना कुकीगी लैरिबा चर्च की लुचिंगबा सिंगना मियामगी इहुल खंगना थबक तौगदबनी अमरोमदा कुकीगी मियामनसु लुचिंगबा सिंग असिना सानरिबा पॉलिटिक्स असि मयेक सेंगना खंगबा मथौ ताई हाइना फोंदोरकली चीफ मिनिस्टर सेनापति इम्फाल तमना हलकपगी लंबीदा चर्च की लीडर सिंगना कांगपोपीदा चीफ मिनिस्टर गा उनदुना हौखिबा मे 19 कोटलैंड अमसुंग कोटजिम अनी की मरकता चुराचानपुर बाप्टिस्ट चर्च कन्वेंशन यावरगा हलकपदा कुकी जोस चर्च की लीडर अहुम मिहाद थिना हाटखिबा थौदो अदुगी मतांगदा थिजिन्नबा तक्सिनखिबा अदुगी दमकता कोतुगी माइकीदगी थागटपा फोंदोरकली कोतुना थादोरकखिबा चिरोल अमना हाई लीडर सिंग अदुगी माइकीदगी चीफ मिनिस्टर दा मे 19 दा खुलाई पाइबा सिंगना एम्बुश तौदुना हाटखरबा पास्टर अहुम अदुगी मिहाद असिगी मतांगदा अथुबा मतमदा थिगतुना थौदो असिदा चेनरिबसिंग अदु मसक खांगदोक्तुना लोगी ओइबा चेराक पिबियु हाइना तक्सिनकी चर्च की लीडर अहुम अदु NACNIM की कांगबुन हाटखिबनी हाइना मराल सिरदुना मखोइसिंग अदुगी मथक्ता अथुबदा जस्टिस पुरकनबा होनगदबनी UNC की माइकेदिगी नागा ताबा एरिया सिंगदा चथरिबा मतम कक्तबा इकोनॉमिक ब्लॉकेट असिना मरम ओरगा कांगपोपीदा लैरिबा मियाम हिदाक लांथक यावना नोमगी तंगाई फदना सिजिनदबा याद्रबा पोलम सिंग फंगदबगी अवाबा कया मायोकनरिबा असिगी मतांगदा चर्च लीडर सिंगी बाइकेदिगी चीफ मिनिस्टर दा मयेक सेंगना थमदुना डिस्ट्रिक्ट असिदा चाना थकनबा पोलम सिंग निंगथिना फंगनबगी वाफम तक्सिनखिबा अदुगी दमकतसु थागटपा फोंदोरकले कांगपोपी डिस्ट्रिक्ट असि था अमरोम हेना इम्फाल अमसुंग दिमापुर रोमदगी हिदाक लांथक यावना नोमगी तंगाई फदबा पोलम सिंग थिलकपा लेपखिबना थाजिलकपा लेपखिबना खम थेंगना अवाबा मायोकनरे हाइना सु फोंदोरकली थासी की तरुकी नुंगतिल पोपोपता उखरुल डिस्ट्रिक्ट की नेशनल हाईवे 202 नोंगसांगखोंग मयादा मसक खंगदबा मिलिटेंट सिंगना असम राइफल्स की कन्वॉयदा एम्बुश तौदुना निफु सुबा असम राइफल्स की पर्सनल अनि हाटखिबा मिहाद का थौदोका मरी लैनना फोरेंसिक टीप अमना एम्बुश तौफम अदुदा लाक्तुना मरी लैनबा सैंपल सिंग खोमजिनदुना मखा ताबा इन्वेस्टिगेशन अमसुंग एग्जामिनेशन तौनबगी तबकसिंग पाइखटपा हौखरे फोरेंसिक की एक्सपर्ट टीम अदु साइंटिफिक ऑफिसर बेलासिनी देवी न लुसिंगदुना असिस्टेंट अनि अमसुंग कैमरामैन अमा ngarang Imphal dagi उखरुल डिस्ट्रिक्ट के नोंगसांग खोंगदा नुमिदांग वारम थुंगलखिबनी हाइरि मणिपुर कंसी हाइरबदी भारतीय जनता पार्टी बीजेपी नतना अथोपा पॉलिटिकल पार्टी लैरोय हाइना बीजेपी मणिपुर प्रदेश की प्रेसिडेंट ओइबगा लोइनना राज्य सभा की MP सु ओइरिबा अधिकारी मयुम सरदा देवी न फोंदोखरे नित्यायपा चुतेक्ता लैबा थंबाल सांगलेंदा यांखैहुमदोय सुबा तामेंगलोंग AC दगी रिटायर IPS गाइदिलुंग पालमैना बीजेपी दा चंगलकपदा तरामनो उपगी थौरंगा मरी लैनना वाफम असि ए सरदा न फोंदोखिबनी थौरम अदुदा नुंबा AC की MLA दिंगांगलुंग गांगमै बीजेपी मणिपुर प्रदेश की जनरल सेक्रेटरी
BJP District Mandalgi President Singsu Saruk Yaduna Pangthoki A Sardana Makha Taraduna Phongdokpada Haukiba Kumjal Isingani Kulumtoidagi Lamdam Asida Thokliba Irang Asina Maram Oirega Chakwatpagi Lamjelda Sothariba Asi Laibak Thibani Irang Asi Matam Chana Thengna Hogdragadi Manipur Asi Mutlamba Yabagi Pibam Amada Lagli MLA Singna Rajya Sabhagi MP Oina Thagat Khibagi Damaktasu Manipur Miyamda Appeal Tauraduna Ekhoi Masel Khana Chainabana Manipur Asi Chakwatpa Purukpa Ngamloi Pulap Phaminaraga Wari Sanaduna Warisin Purakpana Manipur Asi Chakwatpa Ngamgani Kumjal Isingani Taramari Modi Lengak Lakpadagi Miyamna Nungsiba Amadi Thajaba Hena Thamlakpadagi BJP da Achauba Hongba Ama Purakpa Ngamle Tongan Political Party gi Lengak Pairakpadagi NDA na BJP Lengak Lakpadagi Miyamgi Thajaba Yengnabagi Damak India gi Oina Voter Karor Taratret Rom Lairiba Asigi Manungda Voter Karor Tara Rom Line da Enrollment Tawbada Haujikna Nui Karor Taramathoi Rom Enrollment Tawkrabani Haina Phongdoki Ngarang numidang Churachandpur District ki New Lamka Bhengda leiba Ngathem Village ki Sip ki Thong Londuna leiba yum gi so sakangdaba singna thugairaga imungda leiba furniture yauna tongan ba yum gi pochai sing mapanda puthoklaga mai tharambagi thawdo adu Zomi Chief Association na akanba mongda condemn tawi lup asina thadorokpa chirol asina hai lanthum mang takanba amadi aki dujungba piba amasung ain leitabagi thong asi karigumba mong amatada yaba ngamloi loinana thong asi karigumba pibam amatada achumbani haina utnaba honaba yaroi Village Natraga community gi marakta lana launaba chayetnaba natraga mat khenaba kaya lairabasu lobu makhutta pairaga tawning bada tokba hingsagi thongsing chathaba kihan khanganba amadi yaikhai thingaibagi thongsing chathaba asi yaba ngamloi khenaba amasung yanadaba kaya lairabasu wari watai sanaduna bab taminaduna customary mechanism amasung logi oiba process singda origin purakpa yai chanabi ama oina village ship ama haibasi jo society gi oina yamna maru oiba amasung ikai kumnaningai oiba position amada leiribani loinana village ship singna village administration customary welfare peace amasung unity gi damakta matam sangna maru oiba thodang kaya loduna laklibani ship singi residence asi mahaki leinariba yum ama khaktang natana leadership consultative safety amasung refugee singi mafam amasu oiribani hari Intelligence na pirakpa report amagi matung ina Narcotics Control Bureau amasung Manipur Police ki apunba team amana Churachandpur District ki sathagiba anti-narcotics operation da nupi amadagi lupa karor kunmanga rom oigadaba methamphetamine WY tablet kg kunithoi rom phagatpa ngamkhre official oiba pawgi matung ina NCB amasung Manipur Police ki apunba team aduna intelligence na pirakpa report ki matung ina Churachandpur District ta leiba Paumilin Mulko Koba nupi asigi mayumda changduna sathagiba red amada packet taramapalda haptuna thamlamba WY tablet kg kunithoi asi phagatpa ngamkhibaga loinana drug smuggling tawbada chenaba nupi asi phaki amasung drug masing asi puthok pusin tawbada sijinnabani haiba Mahindra Bolero registration number MN01AS 6029 asi su phagatpa ngamkhi hairi New Delhi da ladiba Manipur gi CSO tara mari gi mihul kangbu amana census commissioner yauna Union Home Minister gi official sing unaduna census ki thabak thoram loidringai da state asida NRC update tawnaba taksinkhre India gi Registrar General su oriba census commissioner amasung Home Minister gi official singa unaraba matungda CSO tara mari gi maiki degi thadorokpa warol asina hai kumjal singani kuntaret ki census ki thabak thoram sing loidringai da Manipur da NRC update tawnaba natraga census amasung NRC ani asi amukta da pangthoknaba khanabiu haina census commissioner amasung Home Ministry gi official singda taksinkre NRC tawdri phawba Manipur gi oina census lisingani kuntaret ki population figure chanahandana thamnaba amadi NRC gi thabak thoram sing tawdriba phawba Parliamentary natraga Assembly constituency singi delimitation pangthoktabagi waphamsu khanghalamki hari Chief Minister Khemchan na hairi madudi Chief Minister ama oina mahaki tokpham thokpadi kanglup pumnamak nungsi chanana hingminnanaba lambi thibani CM na hai state asida kanglup phurup nungsi chanana hingminnaba ngamnaba lambi ama thigadabani shanti leitaba mafamda chawkhatpa yaroi wafam asi Senapati district ta chaluraba matungda Kangpokpi district ke Tafau Kuki village ship ki mayumda Chief Minister na phongdokhibani handakta phajinduna thamlambadagi asuyangam yaudana thadura karaba Kuki naha tara mari dasu Chief Minister ga unaduna
wari sanaki masigi mamangda senapatida ngarang UNC gi mihut kangbu amaga unakiba adugi matangda kuki khunja singda wa ngangbada CM na hai shanti oinaba honabadagi kuki naha tara mari asoi angam yaudana thadorokiba adugi damak UNC bu thagatki CM na hai phajinduna thamlamba nahasing adu asoi angam yaudana isorna thadok birakpani mahakna thagatpa thadokpa natte haiki Katarpa Aruba Pauda Central Reserve Police Force CRPF ki Director General Gyanendra Pratap Numit Nini Khongchata Imphal da Thunglabaga Loinana Manipur da Hojik Oriba Security ki Pibam Tongan Tongan ba Force singi Luchingba singo unaduna khanakre loinana Manipur ki Home Minister Govindas Konthok Janggasu unaduna Oriba Pibam masigi matangda yengchinkre Home Minister Govindas Konthok Jamna Army Central Armed Police Force amasung State Administration ga coordination hena chena laina handuna tangdu leitaba pibam hanjil hanaba khanghanki Home Minister na 3 Corps ki General Officer Commanding Lieutenant General Girish Kalita CRPF ki DG Gyanendra Pratap amasung Senior Security ki official sing review meeting amaga pangthoktuna law and order ki matangda khanaki high level meeting adu Assam Rifles ki personnel ani Manipur gi Nungchangkongda Naga Arm Group ni chingnaba singna ambush toroktuna sienkiba numit nini ki matungda pangthokibani makhatana Lieutenant General Kalia amasung IGAR South ki Major General Gaurav Sharma gasu unaduna orakliba pibamasi ki matangda khanaki hari Home Minister na social media da thadorokpa warol da hai Central Armed Police Force ki makok thongba luchingba singa unaduna Manipur da hojik oriba security ki matangda khanakiba adu mahi yanba amani maru oribadi security agency singi marakta coordination thamnaduna tangdu leitaba pibam hanjinaba honabada hena akanba khongthang lokhatpa amasung miyamgi thajaba lehenbani haina pongdoki Indian Army na lebak asibu ngak senaba honabada lawriba thawdang adu thagatningai ni chawkhatpa tangdu leitaba amasung nungai yaifaba Manipur ama oinaba honabada security agency sing punna thabak tongminaba changi haina phongdoki